ꯈꯨꯆꯥꯎꯗꯨꯗꯣ ꯃꯌꯥꯝ ꯉꯁꯤꯗꯩ ꯑꯃꯨꯛ ꯂꯥꯛꯆꯔꯦ ꯃꯌꯥꯝ ꯉꯁꯤꯗꯤ ꯆꯥꯎ ꯍꯩꯕꯤꯔꯛꯄ ꯑꯩꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯑꯃꯅ ꯆꯥꯎ ꯍꯩꯕꯤꯔꯛꯄ ꯍꯦꯟꯖꯥꯡꯅꯦꯕꯀꯣ ꯉꯥꯒ ꯁꯣꯏꯕꯨꯝꯒ ꯊꯣꯡꯕꯅꯦꯕꯀꯣ ꯑꯗꯣ ꯃꯌꯥꯝ ꯃꯤꯃꯤ ꯁꯤꯡꯖꯨꯁꯨ ꯂꯩꯔꯦ ꯁꯤꯗ ꯀꯣꯠꯅꯕ ꯂꯦꯛꯇꯣꯁ ꯂꯩꯔꯦ ꯑꯗꯨꯒ ꯁꯤꯅ ꯇꯤꯜꯍꯧꯅꯦ ꯊꯕꯤ ꯂꯩꯔꯦ ꯑꯗꯣ ꯁꯤꯗ ꯃꯀꯣꯛꯅꯦꯕꯀꯣ ꯃꯀꯣꯛ ꯉꯁꯤꯗꯤ ꯃꯀꯣꯛ ꯇ꯭ꯔꯥꯏ ꯇꯧꯒꯦ ꯇꯧꯕꯅꯦ ꯃꯌꯥꯝ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯤꯕꯨ ꯌꯦꯡꯕꯤꯔꯕ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯗ꯭ꯔꯤꯕꯁꯤꯡꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯣ ꯑꯗꯨꯒ ꯑꯅꯧꯕ ꯌꯦꯡꯕꯤꯕꯁꯤꯡꯅꯁꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯟꯕꯤꯔꯝꯃꯣ ꯃꯌꯥꯝꯅ ꯆꯥꯔꯛꯑꯣ ꯍꯥꯏꯕ ꯑꯗꯨꯝ ꯀꯃꯦꯟꯗ ꯍꯥꯏꯕꯤꯔꯛꯄꯁꯤꯡꯗꯣ ꯑꯩ ꯃꯊꯪ ꯆꯥꯖꯔꯛꯀꯦꯕꯀꯣ ꯉꯁꯤꯒꯤꯗꯤ ꯃꯌꯥꯝ ꯆꯥꯔꯒ ꯍꯥꯎꯒꯗꯕ ꯁꯤꯁꯦ ꯆꯥꯔꯒ ꯍꯥꯎꯒꯗꯕ ꯍꯥꯏꯖꯔꯛꯑꯒꯦ ꯁꯤ ꯍꯟꯗꯛꯀꯤ ꯍꯣꯏ ꯑꯁꯤꯗꯩ ꯍꯥꯟꯅ ꯍꯧꯔꯁꯤꯒ ꯃꯌꯥꯝ ꯀꯣꯟꯕ ꯌꯥꯎꯔꯝꯗꯔꯦ ꯁꯣꯏꯕꯨꯝꯒꯤ ꯁꯦꯔꯤꯁ ꯀꯟꯅ ꯇꯧꯔꯤ ꯍꯧꯖꯤꯛꯀꯥꯟꯁꯦ ꯃꯌꯥꯝ ꯁꯣꯏꯕꯨꯝ ꯏꯔꯣꯟꯕ ꯆꯥꯕꯗ ꯈꯨꯍꯥꯎꯗꯣ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯑꯩꯅ ꯚꯤꯗꯤꯑꯣ ꯅꯝꯃꯗꯤ ꯃꯈꯥꯒꯤ ꯃꯤꯁꯤꯡꯁꯦ ꯂꯥꯡꯕ ꯍꯧꯔꯛꯑꯦ ꯂꯣꯏꯔꯦ ꯃꯌꯥꯝ ꯐꯤꯁꯦ ꯐꯅꯌꯥꯝ ꯐꯖꯅ ꯁꯦꯝꯕꯅꯤ ꯌꯥꯗ꯭ꯔꯦ ꯃꯈꯥꯗ ꯅꯝꯕꯒꯤ ꯃꯌꯥꯝ ꯇꯨ ꯈꯨꯍꯥꯎꯗꯤ ꯃꯌꯥꯝ ꯁꯣꯏꯕꯨꯝ ꯑꯀꯪꯕꯅꯦꯕ ꯃꯌꯥꯝ ꯉꯥ ꯆꯥꯎꯗ꯭ꯔꯥ ꯉꯥ ꯍꯩꯅꯦ ꯃꯌꯥꯝ ꯑꯇꯩ ꯉꯥꯗꯤ ꯃꯔꯨ ꯌꯥꯝ ꯌꯥꯎꯋꯦꯕ ꯋꯥ ꯃꯔꯨꯗ ꯃꯟꯅ ꯍꯣꯠꯅꯕꯗ ꯆꯥꯐꯝ ꯈꯪꯗꯦ ꯑꯩ ꯅꯣꯡꯃ ꯃꯔꯨ ꯄꯜꯂꯦꯕꯀꯣ ꯑꯗꯒꯤ ꯃꯔꯨ ꯌꯥꯝ ꯌꯥꯎꯕꯁꯦ ꯇꯜꯂꯕ ꯃꯌꯥꯝ ꯋꯥꯏ ꯁꯤꯡꯖꯨ ꯀꯨꯏꯔꯦ ꯆꯥꯗꯕ ꯊꯕꯤ 하나 맛좀 소금이면 mày mà cút nhìn có trâu thì được 와 살가 진짜 이거 다 거지게 하와야 hꯧꯖꯤꯛꯇꯤ ꯌꯥꯝ ꯁꯥꯔꯦ ꯅꯍꯥꯟ ꯅꯣꯡ ꯆꯨꯔꯒ ꯇꯣꯛꯈ꯭ꯔꯦꯕ ꯅꯍꯥꯟ ꯅꯣꯡ ꯆꯨꯗꯩ ꯆꯨꯗ꯭ꯔꯦ ꯑꯗꯨꯅ ꯁꯥꯕꯗ ꯂꯣꯏꯔꯦ
기 마루잠. 와. 사업은 많이 하라. Nếu mà ụt được á, để lâu rồi sao bạn? Một cục chả, mà sao cái khăn vậy? 이런 거 진짜 하여튼 막국수 작은데 맛도 돼. 쌀보고 알아야 싸움 컨디 시리 맛도 하고 khai 봐봐. tao thua cái thua mà như vậy nè, nó tự lưỡi cay cái này thì sao nó rút soibumga dầu năm mà chặn này tôi cháu đi sao vậy cái này thì sao thôi khô khô cái này cái gì này Nam 바로 그냥 하이더래. 그래서 곡심이나 양밤 나이시.
ꯃꯤꯒꯅ ꯃꯀꯣꯛꯁꯦ ꯌꯥꯝ ꯄꯥꯝꯅꯩ ꯀꯩꯒꯤꯅꯣ ꯈꯪꯗꯦ ꯃꯤꯈꯩꯁꯤꯡꯁꯤꯅ ꯃꯀꯣꯛꯁꯦ ꯌꯥꯝ ꯄꯥꯝꯅꯩꯁꯦ ꯀꯩꯒꯤꯅꯣ ꯈꯪꯗꯦꯕ ꯑꯩ ꯆꯥꯕ ꯍꯩꯇꯦ ꯃꯀꯣꯛ ꯀꯦꯝ ꯆꯩꯇꯦꯛꯀꯤ ꯁꯣꯏꯕꯨꯝ ꯍꯌꯦꯡꯃꯨꯛ ꯁꯥꯏꯔꯅ ꯁꯤ ꯁꯥꯏꯔꯗꯤ ꯌꯥꯗꯦ ꯍꯌꯦꯡꯃꯨꯛ ꯁꯥꯏꯕ ꯌꯥꯗꯦ ꯃꯣꯏꯒꯤ ꯕꯦꯡ ꯆꯥꯞ ꯇꯧ ꯂꯩ ꯑꯩ ꯇꯪꯈꯥꯏ ꯑꯃꯗꯤ ꯆꯥꯔꯝꯃꯤꯗꯣ 시복도 머루 버전이 행다디가 시작말래 자기들이 그래 뼈빠요 아니고 ꯃꯌꯥꯝ ꯑꯩ ꯍꯧꯖꯤꯛꯇꯤ ꯃꯣꯔꯣꯛ ꯌꯥꯝ ꯁꯥꯠꯆꯦꯕꯀꯣ ꯑꯩꯅ ꯍꯟꯗꯛ ꯑꯅꯤ ꯃꯣꯔꯣꯛ ꯊꯣꯡꯕꯗ ꯉꯥ ꯊꯣꯡꯕꯗ 2 ꯍꯥꯞꯄꯦ ꯁꯤꯡꯖꯨꯗ 2 ꯍꯥꯞꯄꯦ ꯈꯤꯇꯪꯗꯤ ꯁꯥꯕꯀꯣ ꯍꯥꯏꯗꯤ ꯂꯩꯅ ꯑꯗꯨꯝ 모르네 가는 사전이네요. Habilerim var. 이 라이트 좀 맘들래. 답이 안 하네. 아니 잡아 또 가는 뭐 타박 수고 또 기본하네. 아야. 이거는 자기 떠오른다고요. 아니면 잡아 허울간에 더인기 떠오르네. 떠오른다고 내가 자기 무도. 아도 아니 한 비도 너무 허울간에 데리 떠오르. 아도 혹시 잡으려 간 또 그래. 이 cái 너무 떠오르지 뭐. 뭐는 큰 비리지 그. ꯃꯌꯥꯝꯅ ꯂꯦꯝꯍꯟꯕꯤꯔꯛꯀꯅꯣ ꯍꯥꯏꯕꯗꯣ ꯑꯩꯅ ꯂꯣꯏ ꯆꯥꯊꯣꯛꯆꯔꯕꯅꯦꯕꯀꯣ ꯑꯗꯣ ꯃꯀꯣꯛ ꯇꯪꯈꯥꯏ ꯑꯃꯒ ꯁꯤꯡꯖꯨꯒꯤ ꯈꯔ ꯑꯃꯒ ꯂꯦꯝꯃꯦꯀꯣ ꯃꯌꯥꯝ ꯋꯥꯔꯧꯕꯤꯕ ꯌꯥꯗꯦ ꯃꯊꯪꯗ ꯑꯃꯨꯛ ꯂꯣꯏꯅ ꯆꯥꯅꯕ ꯍꯣꯠꯅꯖꯔꯛꯀꯦ ꯑꯗꯣ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯀꯥꯏꯅꯔꯁꯦ ꯃꯊꯪꯒꯤ ꯑꯅꯧꯕ ꯚꯤꯗꯤꯑꯣ ꯑꯃꯒ ꯑꯃꯨꯛ ꯄꯨꯟꯅ ꯊꯦꯡꯅꯃꯤꯟꯅꯔꯁꯦ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯤꯕꯨ ꯌꯦꯡꯕꯤꯔꯤꯕ ꯃꯌꯥꯝꯕꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯂꯦ ꯃꯌꯥꯝ subscribe ꯇꯧꯕꯤꯔꯛꯄꯁꯤꯡꯕꯨꯁꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯂꯦ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯀꯥꯏꯅꯔꯁꯦ ꯃꯌꯥꯝ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯤꯕꯨ ꯌꯦꯡꯕꯤꯔꯤꯕ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯂꯦ ꯕꯥꯏ ꯕꯥꯏ